Border fencing KHABA AMADI free movement regime FMR MUTHATPAGI MAYOKTA All NAGA Students Association Manipur Ansam ngasidagi Nagana NAMNA TABA district singda CHATHABA HOUKHIBA LEINGAK office sing Picketing Toubagi Khongjang Senapati district ta Chaona Akaiba Pikhre HAIRI Ansam na lauthokibagi matungina ngasi Senapati District Students Association SDSA na CHATHABA Office Picketing Khongjang aduda Senapati District lairiba LEINGAK tongan department sing office ta Chaona safu pikhi Khongjang aduna maram oiraga district asida leiba LEINGAK tongan office sing mathau ningthina pangthokpa ngamkidrei Khongjang adugi sarugama oina Khongjang loisingna ngasi Senapati District ki mini secretariat ki changfamda tongan ba demand sing yauba banner thetuna Khongjang changsenki banner aduda district asidagi SP amadi additional SP law and order lauthokadabani amadi Ansam SDSA MKS MSU PNTM tas amadi ZSU SZ ki mathakta paliba yumpham yaudaba FIR sing withdraw tawgadabani haiba demand sing thaki Amaromda manaba Khongjang sing ngasidagi Nagana NAMNA TABA district singda CHATHABA hokre Khongjang asina maram oiraga pamdaba thodok sing thopagi pau leitri panba yabadi Khongjang asi thasigi taratarukta Senapati da pangthokiba Presidential Council mifam na laukiba warep ki matungina chathakibani mifam aduna Khongjang asi ngasidagi hauraga thasigi kuntaret fauba numit mangani Nagana NAMNA TABA district singda chathanaba warep laukibani Khongjang asida pamdaba thodok sing thoraklabadi madugi tekcha kumnama India amadi Manipur leingakna ugadabani hainasu lauthokibani